Ngarang sakhangdabasingna Kiamgaida MDRS Khanba makhong makut amadi machin pullaga furaga hundoklamba thodokta Chennabasing action laukat Piyu thodoga si karino khangdringai atopa furupta tainaba tawroidabani maitai amadi maitai pangalgi marakta irang thoknanaba sillibasing asi athubada tokpiyu Haina ngasi Kiamgai Muslim awang laikai thongkhongda Wakat Meefam chathakre ngasi maitai amadi maitai pangalgi laikai gi mioi sing yauna chathakiba Wakat Meefam aduda United Maitai Pangal Committee gi Executive Member MD Ahmed Razana haikibada laikai asida leiba Azizur Rahman gi machanupa MD Aris Khan chahi kun manga bu sakhangdabasingna fakraba matungda makhong makut amadi machin punsilaga Tamthina Furaba Sire haiduna Kiamgai Muslim mangmayada Hundoklamba asi akanba mawongda condemn tawi thodoga si ngarang numidang machal nupiga dukan faminarambadagi thokraba matungda phone tawbada switch off laikibani madudagi thiba khangdabadagi numidang pung nipan taramdaida mangmayada taduna leirambadagi miyamna thengnarakibani thodoga si thokdringai mamangda tha asigi tang anida masak khangdaba miyoi khara laklaga atopa miyoida Piyu Haina kihan khangan lamki tang mapan gi numidangda sakhangdaba miyoi khara amuk laktuna mahaki mayumda wari sanaraba matungda mayumdagi upu hangdoklaga lupa lakh 13,15 rom lauraga kanamtada haidokpa yaroi loinana mahaki mamu amagi mayumda bom thamjangadabani hainasu kihalamki hairi madugi matungda ngarang sakhangdabasingna faraga Tamthina Furaga Hundoklambani thodoga sida Chennabasing laingakna thigatuna chairak pibiyu haiki ngarang Sire haiduna Tamthina Furaga Hundoklamba thodog asi sakhangdabasing aduna tau hairamba thabak taude haibagi hatnaba hotnaramba oiramgani maduda sunatana nungsi chanana hingminariba maitai amadi maitai pangalga lonariba mafam asida Hundoklamba aduna communal irang thoknaba thawoina sinbani masida social media na chingbada karino thodok asi karamna thokpano khangdringai irang thokpa yaba wafam sing miyoi kharana fongdoknaba asi khudakta lepiyu maram khangdringai furup amatada taishinbagi thawong asi chathaganu amaromda Aris Khan Furaga Hundoklamba thodok asi gamari leinabani haiduna ngasi laikai asida leiba naha ani pulisna amuk fanaba tanarakpa asi angakpa poi thodok aduga fanaba tanariba miyoi ani aduga karigumba amatada mari leinade haiki Wakat Meefam aduda achumaran puthokpiyu mara leitaba miyoi furamba yaningde Chennabasing chairak piyu haiba play card sing sizinakibaga loinana kholau kayasu lauki January की 2025 की तारीख अनीदा माह की जुमदा इखोइना पिरम बसे दुनंग थबुक ओइना सिजनरब्रा हाइना इखंग गांवदना तारीख मा पंदन लागा होंग माना दुकमा की दुकान ग्रोसरी की दुकान लम तोय माग दो ग्रोसरी तनते चा लांग kai का लोइ सुना जोली अदा थोंग लोल लगे हाइदना नुदांग की पुंग निपान हुक तारको चिरा ngaiko pot ama khakta lawki ki haidana hairaga gari dagi makoi ani kuma aga mafam du yora khulai purhoraga ma ku kidnap tawraga ma ki imung dagi paisa se magi gote sangdo laga lupa lakh 30 lising kunmanga ga khara amount khara punna pairaga satkre aduga mongol da wafam khara henarami wafam ji kari haibage haikanda na kana gumbi ama faido ko yaroi he haido adi hatukani aduga nangna thabuk khara si tawgadubni haibadi ma ki mamuda dimal letter pigadam he aduga ani subana mongol da alu thamjangadam re bom thamgadamni jumani da haidana sinaramba adu maakna thamdre marakta paw phawna sekondar madu ai ngamde na mana khome aduga ngarang si khangkhangudana maakna thorakpa sidang ngairaga pharaga adu thamgraba thamdi haibagi namada na ke asukama paisa se nangi mamuna piraga aikoida pidadana nangna sijanaba natra aduga nangna sisu loksalaga aikoida su khatak tawba haina maaknda charge ama tawraga ngarang si pharaga puthoga Sire haiduna hundoambane tasengna isorna aikoi leinariba hojiki manipur gi situation sida isorna aikoi maitei amsung maitei pangan aikoi ji khundainaraga leibanina masi irang thosunu haibagi matagum haireba game khutpusina tawrambase isorna ubidana maduma aikoi mark sidrabanina aikoi madumakti thoktre